JHARKHAND के DEOGHAR दा LEIBA रामकृष्ण मिशन के एंट्रांस टेस्ट दा माई पाकलबा Maheiroi मरी अमसुंग ओजा सिंह तरामना ओकपगी थौरम अमंगा से खुराई दा LEIBA Young Learners Tutorial Home da Pangthokhre ngasi taramna okiba Maheiroi sing adude henthoi kongkham Richmond Konthaujam Newton Gurumayum amade Yerial Sanjenbamne Maheiroi sing asiga loinana makhoibu takpi tambirakhiba oja sing da achamba khudol tamduna pukning thogatke ngasi gi thauramadu da Young Learners Tutorial Home gi principal ahanthem silana hai Maheiroi oiringai gi matamda khwaidigi maru oiba ase mama mapa amade oja sing na haiba inba asene Punsida mai pakpa misak amamam oige kalabadi angang oingaidagi hauna mama mapan haiba inba mathau tai Maheiroi singna thaksi khasi leina matam chana lairik laisu paba amasong hakchang fana leiba changi homa sidagi haukiba Maheiroi kaya ngaside doctor engineer amade UPSC exam da mai paktuna officer oiraga leibaki thogal tawre maramaduna mama mapa singna su macha singbu lairik tamba haurakpadagi hauna senabi bagi tangai fadaba lei haike